Lakle Inspector Tayai Ahan Mamaktada Inspector Tayai Tabiribasing James Hayruzamna Taram Nokchobagolina Ikok Nona Kurumzari Ngasi Supuduna Laksari Inspector Tayai Chatret Katara Taruk Subatangka Tangka Kasi Inspector Tayagi Wari Paringasi Nusibiba Singidama Sengot Sagachaba Wari Paring Apaba Sing Lokshanbi Pattaba Singdi Matok Tambigan Pattabagi Matok Tamlabadi Taubigan Adom Shoydin Awaba Tagan Asing Bachumba Kanga Pahabadi no Shoydravan Char I watching Nabibra Aidi Tabak Togjabani Hingna Nabagitama Ichagi Punshika Nabagitama Ipuroi Bagi Yungau Bagi Selu Nabagitama Adubasa Sel Karagidama I could get how I can be river. I could get awabada. I get mungi awabada. My young Yabiri Bima and Bibu Mahagi Punshillution by the disciple. Kaidong the Queening up. I get Mahima sing Tambangaman Batanatana Babuk Tanda Pijabangam Libase Ima Sigi Punshinan Housiti Ima Silatrabanina. I Sagi Punshikari Wagaki County. Ipuri Bagi Taxin Muhungadra Yungi Chana Buhanagadra. Sir, later by the same. He don't could him up the meaning young Tiba, meaning young never high to do or Hibabo. A singman. I get Tamoy the game. I meet the guitar river Piesina. Imahasi later Vanina. I could get a common of an I say, go vegan. Kanana Mapamas the Quiver Tabak Swangan Tabak Surabasu, Selpi Binava later. Selpi Dravati, booked and chatting isolated. I could get Pugli or if I could get Pukchak or if Mabu. I coin a tongue that tend on a hot gadress. Hi, view, sir. I coin Imagi Punchivolution gadresser. What are we at the Basanti? Tolibatodo skill and langs in Karigomata Foundry. Imasi Congo de leader Biaro. Amore Punamasi I could investigation the Loina Kangan. I could send up a doxy. Angasi, sir. Asiba Masa Embulance Habra. Sir, Embulance the Hafton later, sir. Paraded. Aduga, Mapama still let me out promote the hygienic Wapamdi. Gay Sasiga Marie Lena Karigomaclu Matang Lalang Zinamatung Pibirabadi. Imasigi, Missy Amadi Mihada Simatan the Subsana Potopungan. Aduga. Yamba Samuna Habiba Suras Kanano Suras ki Kungulina Novatoxi. Sir, Masano Pan in young out and ladies are Manta de Cree Hagadam no Kongi, sir. Gamay, Kang the Biaro, High to Biaro. Son of a toxi. Pagani, sir. Gamay, carry to come. Pagani, sir. Kari labor, sir. So I think I come have the Krigina, sir. Niko. Sureski umsi, Chapchab the Comunit. Mapa Masidani have the Queen coming. Oh, Adana Hamale, a Chikoxon. Krino now. Found out the Lapioba. Kari, sir. Kari Krino Sibo Suras Haido. Mokoi Lekai, the Sidney Haibo. Suras Punang Kang, bro. Sir, Suras Kobudi, a new home laser. Karamba Suras Suras Arisi bike a move at Hobo. Habadi, my gari to bike to Oraga, a move. Karamba Makalgi bag no have a quick hungry. Sir, I do give the Suras to the Kang. Other Lampam laser. A signaling the Yum rung a sangum table laser. I see Yum Jenisa. Oh, Yano Paraded. Sir, it's a pair. Yari. Cholo. Queen Nayo. Oi Pabung in the hangs. Come on, Tom. Oi Pabung, police no hangs. Carry yours. Yum the day. Quick Pabung to lay opening. I know Mulambita is. Come on, told this. Eh, Crinos are saying, yes, the Murum so on the lake. How do my pawn to put out the lake, Renazer? Carino. Ay, Nako. Carisa. Nako. Carigno. Nana.
폰 포토 와리 사기들 가나다. sir, ay sum. Ay, chalo, waigilo. Sir, nangi apope mamin karigo. Sir, sir, nangi apope mamin karigo. Sir, Suras ay sir. Ay ko'y pabong ni sir. Oh, hadudi. Ay ko'y nahangi hay na nang phone talaga. Nangi apok pabong na nang phone to gito. Sir, adugi na tiya sir. Pare, aduga. Ay ko'y na noy mong do saling eden na noy pabong do phone talaga. No ko'y pabong do karigo mo selan kinabuhan na tardi. Crime to riba sida. Nangi pabong na natin nang siyawi hara ko doy. Phone to where? Sir, ay tong sorry sir. Pare dadi. Gamay. Sir. Gari thono bata. Pani sir. Kuri nga ano ni. Direct mapado ina hangoro bajani dena. Tawjalo gamay. Katsu jalo. Pani sir. Ya jani ko hojing matam se. Angang phau bada lai yaw bajani ko. Meman ta bajana tit. Kamu gamay. Yore. Pani sir. Kom dra. La. Katro. Pani sir. Thank you. Sir, ada no pam lady sir. Sir, kari lebi ki ma'am somna la prisu. Song ming se Suras. Mani sir. Hey Suras. Songi mari mata imong manu. Ahan bi ko bama mafam se salaga. Kuntang na ba sida? Lehi sir. Kari to biyo sir. Kari ko mo pam ta dabi dirba. Kari matang Kudi pom ta karim ta pangblate. Adong mari mata thongna ba an bihari binu piado masakang do ba myoisna. Mahaki phamakta da mahak hatuna thama. Kari no halsibo. Phamakta da madi kanana. Madugi matang dina khoi lakcharis. Nasidegi matam khragi mamangda dom pham da lakpiram hebsi. Chumiko. Adubudi ai lakcharami. Maduga adongi bike Macho Mobama. Marisha, asida lady bike sini sir. Adadi adong la matung ikang kana dana. Adongi mari mata tholi bi ahan bi hari bana PS electric. Maxi sel tum paiba. Maki masada matam promuta. Lupa la ni hum di dum khaw ma da sana lupa ga yaro ga sali hai bo famse. Kero le kana miyam loingang. Adubo. Maki sel tum masi mari lena na. Mahakpu hat pada somgi khujal thorang karino sir sir habiri dibo sir madu opham du karino sir pharisu patrasu ai mung manung ori bami dibo aina ma tokram hakani sir aduga sir ai gi ngodagi sel ni ragi himbu sunati aina kari gi damak aina ai koi gi mari mata du aina hat kani hajibo sir madu gi evidence ke wadi kari su khalunu soidina loina tholakani adubu to den dono paisa paiba wata padabi ahanbi masakang da bamina halibase ma ke lanthum khara sanalu pa khara digi soidno gena habse ade khoina yamna komna case ase thi jamna khangwa ngami madidi adom ima ahanbi gi manakta dom la mi habse chumiko sir adu budi chumi mafam adu da leibu de khoi gi ramandana mama bu ning thi jana tawda bu da pham da leire ta badigi khoi di tangai phadana hangbala kibet adubu misi mina siga ai khoi ga mari leina na puchan basibu amuk to gaibigo adomna sanalu pa kharagi dam sel kharagi dam tabasi adomna sathaba jadumage sathai jathadi haibadi khoina haidri aduga sir ai ngonda wafam masibu takhala gang biri basibu sir aina kadungai da tori da bathabang uran ba matana mi hat ba matana aina halai basi karam matam haibagi Magi matam yadra matam senpham leitraba sangjapam leitra matam du harak pangatan masagi khodong sabi yenga wafam mado masa na phireba du longra lakki bangatan adomna thodo asil sathai chathadi habadi aseng mudu karino aranba karino khanga kane khoina soidna patogan adomna case ase senar mulabadi ai khoi gi khota dom ta bai se soidram amore hauji gi de khoi langla langjin kari mata pangri adomna lapira me habasi di chome anyway adongi mobile number am to bibiro aigi mobile number di karigi madugi maram ai koina adom da haige damna aseng masum karino haibadi li khona putolaga puno madu khanga dam
Adomna Mapamadu the Garia Mubama Tungduna Lai have a city. I couldn't pop on. Adugo Madugi can Canada. Ima Hanbi Mapamadu the Lakida. Maramaduna Adon Mapamadu the La Manina. Marima Tower was a tongue I put an adon. I couldn't sing of me have to do it. Nixing you. Adon Mapamadu the Lacumatum there. Kari Tone. Sir, Coina, I want to kill on it and a bit. I know Hazeribus. I give Marimatani. Madu, Nahala Manumi to Natana. I do give among the Suedum. I Kayaranelak. Parade. Adom, Kies a silhouette over Yum Tado to Sapir. Aduga Satke Habitar with the Kudiabalo Vigada. What are we better? How's your case a Sigidama? Mapamadu the bike Amoto Mimala may have said Donatana. Canasu late. I don't know Mapamadu Kayara Kanalakiva. Aduga, I don't carry the Malakiva. Madugi Chap Sabado, I quit the Sweden Shakopiro. Aduga, number ship I view. Chingnabadona Karimalera with the Quid Popiro. Aduga Mapamadu Adom La me have a city of Hobanati. Uhoba Minetamakon. Aduga, a can Canadana. Imahan be like it. What are we better? How do you get a question? Aduga, Kies a Simatan, the Queen Chingnabala with the Queen of Cobumatum. Stays on the Sweden and Lapigadam. Punisher, I would have you. Aina Igimarimata, Aina Kadung Dana Halway. Aina Hatka the Gimaram Solati. Mr. Suras, Sail Hiba Sigika, the Mama Masa, Masin Manao, Marumapang Hiba Karisolati. Sail Napunamak, Ngamal. Me Tamoy Olhanba, me Mapuni Olhan Sungam. Me on a Lamadi Sa Olhan Sungam. Sa in a Ramadi me Olhan Sungam. Pareded. I couldn't corrumatum the Diadom, laughing at them. Aduga, Santos, mobile number. Sir, mobile number. Sir, mobile number, Shibu. Karigidamota don't know mobile number, people the Kibiri. Mobile number of the people. Punish. Shida laser. Yamnoiser. I saying Masumakarino have the Kona Soydon of Potogan. Adom Tamosin Adongi Marimata, Ima Hanbi Bunuxi Buburabadi. I could the cooperation preview. Gamay. Sir, son of a doshi. Long answer. Punisher. Screener, sir. Asibu, Kies a city yaw me, man, brother. Sir, and a man of Wahong with the Carino. Mariki, Vidona Tawudona. Puran, Magipa command, man, Herga Kumbasibo. Gamay. Carrying a mamadi Pumdana Lord Pama. Kies a city Yoromaya Yorom the bay. Adubu. I saying Masuma de Kana Kangri Vanina. Hi, I call Mahaki mobile number city Zelaga. Kanaga Warisane. Taudo Topama to the Kanakana location with you the Santos. Punisher. I yam to Putono Honazaki. Boss Matangri Polvega. Amadi location. Call details record. Aduga. Ima and Migi Maki mobile number Adugi. Call details record. Mango the Kanakana Warisane. Kanakana call Tori. Aduga. Mapamadu the Kanakana location with you the money younger. Sir, Punisher, Masibu sir, sail Tunga Marilina, Nosagi Samu had a Malay, sir. Matubuching Navayaba. How's it, Santos? Mipon could Macono learning it. Sail Tunkarama the Gito, she took penny habit to the sail Leram Dridana, Sanaso Leram Dri. Sail Gamarilina, Buran, Tiga di Marilina, but Mihara Maduoyan. Adabu. Honor killing. Masamasagi Mungi Mino Ribra. Natraga Kerolikaina. Hala Sipe Shapai. Magima upon the Sanaro Palaner when he sent him later when he had in a Kudong Sab Lodi Brave the day. We talk Payabangata. When a maxing a Sicarino, I have to come and wiggle them. Paraded. No, Garito. Paganisher. Man Manta did was Zikimatams. Gianta did a Taza de Bacon, lay have the Nico. Gianta did a sir. Toro. Punisher. Rino Kandi go. Tabang Mio was a law in a sa all of us and the man Mantavana did was Zikan. He had them no come. Toro Gamai. Postmortem report line of Toshi. Yamo! Carino Torilla. Sangai Festival Kuidrena Harauri Brucari. That is Sangai Festival the Nangi Stolama Hangeraga. Dance town never give them the Nangi Tun dance to Town Jabro. Yamukarino.
나나오는 뭐 했다 dansa tau gede yamong nih seran tere kami yamong kita nungai sentuh buni gitu rege matong berang konggi masih kan sih mo migi Facebook ta migi YouTube channel migi takat coba private oiba takat coba sih tuh migi sih nih ada patcher screamer ada migi cai ba migi sida ba ada kara bakca bana tau budi pang bakca betul leko menna ba budi tuh nyau tuh budi nanti ya sahabat aku kita uriana nubi mesam table dah thamaga phajana hek cha thok kodu mathibong yawi thak pang amoi nang lobo nawa do di loina puthagani ne tang ambi heta chaibi do khara mane heta pukham ama da kang choi charo heta to laga heta makrang maya do thamaga camera do toroga mamai mami tu ke boi ke da boi tor pangcha cha bu maya pangeng gem nungsi habu jole kana gumbam na as kari no hai nangi khocha laksa du di du tawi du da 공간기 두기 말 째비 방강비 나티 야몽 마시부 낭드르디 야몽 야답잘 나티 까리노부 떠리리라스 아두이 와부디 마만 톡바 떠닝데 떠불람니드나 까리 하루 도림노 아이 망아이레네 로일레 응악더니 나 낭우레 나와 로로 아이 낭우레네 이와 로로 아이 코인 떠리비제 코이 과이 파람니 레림니 나티 나칸두데 미기 세이 떠로이 세이 나칸두데 호직소 둠 데왈리 둠 카우전 줄레 폴리스 둠 오림니 폴리스 라 둠 카이레 둠 짝기 마만 톡부니 호직간지디 Menta punti, karena gue menupim camna kari no haji kan dikeja dana mau jadana dance ka tau jabdu, yang ning bekanggo dum yang jeni, yang ning dapat dum ekoi dum yang dapat sudum yawi. Karena masak batau pajabda tau turuk pada hek man be heroin man badisu, pajai ne like ka jeng nambiram. Kari gue masum tau pada mit am naba yam tib su yawi, dislike nambok tandana di nam dam su yawi. Tau jasuna dum kara lere dum hajarak jeni, puna maksing dum mama mapagi ya. Macam ngak tani hype tai taseng na hairabdi asigumba singasi cyber crime gi unit hangbugi mapung phabakana baisi phangana na bohonabdi phai lamdam asida cyber crime si tangai phadana masigi chapchaba mathau si tawde habdi yadi tawkhalag lip singji khare hena tawraga kanagi magi unit amamam hanglip singasi mapung phana na betawrabdi yam kana durjani as yamung khangdi cyber crime gi tawde phone ta hobu phangba jaga su yawi kharamna cyber crime awai de chalu adu tawro da toron tawjo kana gumna anu pi de karan tai mong na ha ngarang na da mayung panchara padu da du tawe mi no wahi wata hajelak budu si kana no kari no khangna na bagi da mukta khuna ba metam cyber crime na madu kari mata hana tuni jeng dam su dum yaw yamung ka shuna tab da phare ga pulle ga du tawre ge ta tholu bujaw yamung masibu thabak koina phajanu pangthok puda kari kai bele ge ba yamo adi wabdi manipur police department lamdam sigi law and order gi miyam gi punsiam de lan thumngak na ba senabda lauri ba thogdang ase suki matik sing thani ngai worimne sahi ahum makhai si manung da police na mathau to ba masaga si sing thani ngai ba thabuk thorom sing mai pa na pang thoruk pudigi manipur police am di miyam ga leina ba mari adu ngasi di suki matik phagal le haptai hanabdi police of the keep su yorum mitan su yorum me haujik ti mari si miyam ga dum khara naksin na ren lobi yai madun makhata na su police na lamdam sigi law and order ngak sen bada lawpham thokpu thogdang adu chapchana longna bu hona phamdi makhoi ma kaide su leiri masima hairen moina tarai tawdi yaroi semdok chadok da bu yam leiri taseng na harab da senja thumja si police department di sunglei leroi damne masidai da haujik manipur police department makha da cyber crime unit hangdana tongan ba leiri ba sigi kanab di khar phangde dum horog lew chungphang phangde di haiga ponti adu bu mapung phaba kanab du di phangbu ngamdana leiri si masi kari haidorim no mari leinab singya sonmani hype tai amarum da cyber crime unit asigi maming tagi oina thabak thambagi mahutta mahake lepham thokpa strength adu matam ga chunaba khulai sing adu ga technology sing lehan bai mathau tari yam seng na hairab de maming de cyber crime hair khuju khulai leitrab de police no koi chale koi pha ya ponte pona maksing adu hoji gam nai ningai ori wa pham si indian penal code ki tongan belai section 295 hype tareni chani ga marpu dara manga e masi thugaiduna social media da maning tawdunu leiba kanglub amagi lining lesson bu suki matik thinu hundunu chaidunu phajada bu wafum kaya social media gi kuthang da thaganar pa thingnarimne masi bharat ki secularism chalirba dharma da michang mikhai nai da badugumba lamdam amani si dum leirimni aduba kana gumba miyo amana proof amagi lining lesson adu lekha ta na hundunu ngang basakpa wahai wata kya social media kuthang da thagalak thingnarimne madu hariba lining laison manadaba phuruk kayagi marakta makhata na hunaduna madi chinda pawdana bagi thawong asi satharpa kya marum thengna khib leire masi hojik su dum thengnarimni ko masi khangau dana merik pidi gi majorau bi horok pa yabagi aki baidu yamna nang leirimne
adu aitara di phibam asi cyber crime unit na mahaki mathau adu mikupna hum sing na social media da dharma amabu lekha tana hunduna chaiba ngang ba tarulib sing asi matam sana thingnabagi damakta lakhotpam toba thabak sing aduga lakhotpa yaba thabak sing lakhotpa di chungba doribne masina tadna free thaduna thamta arabde cyber crime unit asi lebi kanabdu kaisu phangloi yamu madudani mi men tadri phadawresu phagum toyemi madi pharo tana zuita phadaba mi ni kana no tawjero mi gi posam thagadu kari mathau legi mi moina pepa pamdra dum tu olore adu tore asadu tawiga so ware ga adu ga ko sirasi moina tawthok predi moina heng yong du mamai du yong pumjin no beng ma la san dro ga san ta ko mi ga thoramba nati masak tu di hekta sonda du phajadana sonda hekta hero man ba ji du oiram dieba 그라이 되게 북보다 다 수도면 만바 면만 따다봐 마통마랑 강대 마삼 호부에 호도 있도록 근데 안 그게 되게 뭐 아주 앞데 하우지키 인포메이션 테크놀로지는 감탱의 작걸럼니다 프리티비기 같은 거야 더 이싱 이롤 농도 거리 떠오르게 시 마두 파우보다 미급나 강벌 로잉 넘넘네요 다생나디 이롤 농도 군이 살루들지 이롤 농도 거리 떠오게 시 ngasi social media loing khangalimne asiguma information technology na kham thengna chawkhatpagi khudong chabai siloduna social media da mi amagi ijat sokpa yabaduga lekha tana mangna baduga asigu wafam kaya amasu sandukpagi masingsi adum hengalaklimne kayam su cherak pibi yaukriko kayam su pinar khidorimne aibu haijo hairab de opa sadana mi magi maram da mi gi jan mangna mawasi di sungangang loidam maduna tongan ba IT gi ek lairib singa sigi makha da phagal abdi ijat chumangni aduga la le den lebang mi am da sengtok pai thabak to pham na tiaw yam seng na hairab di ikai ngoi na hairab da phi thong dana lambi de chalo habi sama na dorim ni as yamung seng tawai ba para haroi bi ni amuk ta ngai khun maduna information technology gi ek pu kari su leitana khandana leiba girang haungna na bam di mi gi ja songna ba thabak to bai sin social media da toroli bai sia mafam matam chana aina ngak na seli bi singa duna laksin na ba gi hona bham do dum tho im ne kanaguma leibaga duga minister amadi anga mathau singi je sokpa thabak ama social media da thagalakpa matam da di mari leinaba police na ngahak ta bukui de ne minute mari manga phadi thoi to phayam adu ada hairu bi minute manga phadi phari ga sengdu ge ta tawri ne machi punamak si achaw sang khakin natin na micham mangi thabak ta thokpa matam da madu phanjong thok na thabak singa si da thok laksin na honna bai tangai phadab lei yade abdu khangan dab tarab de sum henjalaka durim ne leibaga magi citizen nama oiba aduga misam singi jat sokpa thabak aduga social media da satharak pamatam da di cyber crime unina kangsin na dana dum leithokpa di yab na tiam hauji wahang ama dum lakudi haure maram aduna cyber crime unina micham mi khai nai dana thabak singa si nium chumna tawbugi tangai phadab di leiri as yamu karino mi gi di phone ga mang bu thok tor to thigalaga du tawi achalu pa amuk tinghe as karano si maringi karino as mo gi khamba to no gi phone ma gi to cyber crime da tawi ta en tawi 폰도 펑부디 펑니 누가 폰도 펑간박이네 리싱 마리 에브라 따로 에브라 로기 이거 뭉시고 로범 도브라니 지고 로도 어디 어디도 샵슬 아마 레이브나 파드라이브 아데니 얌 로리 와펌시 로리도 까나 로림노 로르게디 포토가 까빠가 타겟 야브라 नत्रग लौरिबदो मखोइना सु कनादा पैसा दु फंगनो सरकार की इनकम मोरिब्रा नत मरी लेनब सिंगना सुमाइन तो मतम दु पैसा लोब यादेन कनु लेंगा की दि माइके दि गिरा दु डिपार्टमेंट नम की माइके दि लाउथोक पिप तारबदि ngasi miyam na samam na risi samam na roidam ne masi khakta na te ko daramga amaga yengthina na magi damukti janmang na na honari singa si phagalaga matam chan chan ain gi mateng oina tarigeni no ain gi mateng lor kadino to hobu yam phai ko natrabdi mamai thang di khudong thirakane as khangre di kabong tawri lila se taseng harabda ne cyber crime unit cha masi di district ki nati lam khuding ya mamung khilaga mi ani humani tor phamala kadai di kanana kari hari ke doi habje tak lakchilga ne madu da thu matum da charak bi hudur di amung as mi mata di I marak akang marak tane lamai sakpudun wair sakidna lamdam nar tane lebak si mang na bu irik tane pora aroi bi tar kadurum di amu aditay batau karam mi hata kanana kari aduga police na ngoda singnari basna kari Hei gari lami hai bagidam. Turabadi. Mi hada sibu kanana chataba. Machanu pane yungau dunu lere. Aduga. Kiye sasidana. Ai khoido oina chenab. Machanu padano phattabadagi. Mafam maduda mamadu hundok dunu lere habada. Ai khoi lere. Aduna mafam maduda.
mafam madu de lady badu karigino haiduna chatlubugi wani aduga paisa khara su leiramde sana lupa su leiramde haiba pawsu ta hojik phawba police na kariguma langla langjena mata puthokpa ngamdre phagi ngasidagi numit mangani hokre makhoina aibusu thabuk chathokpa yaro chathokpa taragadi makhoide ayaba lawgadabni haiba kamdogani kanana thabak asibu pangtholigaba kamu kamai pangni sir lo komo lo angang silo sir krino postmortem report ka sir krino ate location gi deba sir location gi sema pham adu de kana mata khang ngam chi yamna hei singna mafam adu de location oirabdi ma khangakani hadina mafam adu de phone switch off torga sakiba natraga mafam adu de phone poroktabam yam hei singna taw halasidi mangak samda thanga silen benatna phubu chaiba kariguma struggle mata manangi aduga thawdoga sidi aikhoina singna daba mata de lek punama aikhoina singna dana le adubu kariguma langla langjer mata phanglabadi haidana taw surasu mahakki bike aduga mafam asida lami habadi chume adubu mahana konba lakpa numina aduga ima ahan mina leitabagadi chapti chanari adubu mahakki location mafam aduda oidabasina kari adudi numit aduda mahak lakhidabra atoba numisingda lakpaduna mongonda chingnaba kari lebajan aduga mahakki maikaidagi soikoida karigumba clue mata piraktri sir handaki matangasti yamna logre sir karina sura saibaduna mana bike thoroga lami haraga sir magi location su karima ta phangda basu sir kramaina tawjana sir gamai hojikti mi punamak crime kamdongna tawdagi mi karamna hatkadagi haibasi hana punamak khangdolaga kodong thiba thoktana nabagi dama yamna hai singna punamak na thoktuna damak chal adubu crime never pays soidina maki uran chinthi toriba crime toriba singni police ki khutta taba haibasi soidabani adubu sir hoji phawdi karino khoina singnabasu amada mukchinei amada mukchinei sir aduga karino maraleba mi singdi akoina matasu phaba ngamde sir aina khanmadadi sir karino samu haibra kaino ahalama yawbada sir manuga tawi jalo sir iche na sum kauraga karino men manta de da sir sana lupa so paisa so lupa la kani hum mari su yawi hai sana lupa so pharyam yam male sir kana na khangni madu ni hobudagi tawi jalo khangdre da sir karino ahaladuna mayamda aigi sana lei aigi lupa lei aigi paisa lei haina manu utpadi oiramoidana sir chumi gawa adubu mafam asida sana lupa paisa leire haibasidi khangba miya khudong chaba lawraga amadamuk chingna mi ama khakta chingna badu lehendana namagi dama mi pung khudimukta chingna halaga tasengna mi hat adu sathariba mi aduna lothuna leibagi mawodani hojik langliba wafamsi somani sir kariguma phangba taragadi ko gangwai gi krino anoba watin dadi ko watin na kon mago masada mo khwang dos maina kol halaga sondagi mok sondo mo kandharaga thangda bani da sir gangwai amoire hauju phawgi di aikoina chingnari basi samo aduga basanti gi imung mano amaromda case asida mari mata oriba suras amana machanupa yungauba ramanda hai gumna sir karino mana mu mama ta paisa nuksa hai bi yadabagi mama to sekradi magi lanthom magi loina oigedabani haidana sir adu maina ta oru jala khangde da sir men man ta de sir gamai ponama do aseng masum do khone thiba tar ai khoi information thadoga ai khoi ne signal ba ledi ba mi sing asi kumne yengsin magi tangai phatabale ai khoi masana ba romanda gi maram da khangna na magi dama mayum da sanna na ba ai khoi honasi mahak ko wahang paunglaga kari thola hebadu khangna na honasi sir magi di manak ta chatbada marks ti khara thana upta di yaro de sir wahang paungu matam da sir magi manam da di yonga ba de phogjal laga changai da sir gamai amore wahang da biara ai khoi hoju phabu case asigi na ma kari guma lang lang jina mata leitriban ai khoi na singnara masurasu case asidagi tamna lap thorok adubu mafam maduda kari gi damakta
iyamba samuna bike adu lai hariba amana amabu maral thangjinna bazala thabak asi pangthona nabagi dama atopa kanana kari plan toriba aikoi athu matamda machana padu manak thasana badokshi fagni sir mahagi manam dudi tandi tan kreda ko asengba yo thakpagi lo tharakpagi manam ama lai manam du tabada ko kok se dum pokse eksik palai kari no khang de da gamai sem saro fagni sir che hanbi thongno nungai khidre da ko saurba yumjao si thadok lamlaga na cha ngao ba si sinaramaga satkhre ni che sine no pagi damak to biram badudi che no pa na ponchi supa kaudri che leitraba sunga si si gi yum masida na sa nu pa ngao ba si kam dori bagi haiduni yengba lai bani ni che atam punamakta mapugi lai ko na ingna chikna lai bo yu ko che ai Rina tolo tolo karino parasu patrasu sorat pabudi yodri dana ima su lekhi da kuidri kari muk tawrage ba ai ima hat pe mi thang paega maka gawi torbot khongdum aina soiba mai thang botoro ai soige maning maya da khongdrum mai de mata leitre aini haidana amana rakesh ne haidana khongdrum amsu kakre amana sundor ne na moksu kakre maning maya da leiba khongdrum mai ren ama ta khangma ngamdre rakesh ka sundor ga ni haidana kaktana loina mangkhra badudi thanga karai da chakrabano khangde da ai manung sibido sigan mi oi tawna ta do ma ga chakre ma adubu nangna rakesh sundor makoi do nangna surat baton ga taw ma ba nanga phabo roi ko nanga phabo roi aina ajini kari thaban nang thaban chomni na khimni koi party ni siro nang hai ga ja nang thaban matem jong ose thaban matem jong de ai nisa khaibam je leitre thaban matem jong thaban matem da ngakda sa jong kari nomi ima gi soral pabu yodri ai ngonda thaban jong ai ju kari gi no ba kari gi no hai bane mi kaya da ma thong sadri ba no ni yengone mama lekhi da ba phaw sorat phaw sondri adu ga mana ngangli ba si yengone kai na police ni na as ai ne lady ba siga ai bo mo gamai kham pani sir karino asida mo khoi gi samu haibu so asida leire sir karino mana asida mo leiram masina sir awana hangbala ko rangan yamba ibungo yamba diste ke do biramba ibungo siedigi ma thong mongam pangthokhi badi koire hasti di lore adubu sura jawdring asida masa nupa ngau basna kari togodori bano haidana sibungo cheduna igi mateng pangamani na cheduna leikhidra matung phawdu kari togodage haiduna hangdrabadi chedugi mathaiduna ai nungai gadra ne bungo aduga ibungo yong macha nupa sini yongawdana lekha yasida mi onsana ningda kana mata ma go onsana draban imung asimi leitaba imung ne dubu magi mongsi yengmodagi mungsta kana ma changdre ne bungo hauji magi nupi sibo mana tabal chongu haidana hauji kataso haikribani ne tada adudi karigini na ibungo magi mong matawsa sini ngauraga magi nupi asibu disco bit tharaga jakoi sao aduga tabal chongu haidana mama adu madudagi yum masida leiba ngamdabadagi mafam aduda chatkriban thaudoga se macha nupana sumna tawramdrabadi chedo mafam asida leiramgadaban isedu phatanungda kari mata tholomoidaban macha sina phatmandabadagi punamak ase thoklibani krino sir thaban chonga haisi mamagi surat pabu yaudri ma thaban yamna choni mami objala sir ai hibungo nakhoi marak thacharaga
mase mama aduga iga wari sanadana si aduga igane kanna wari sanadana leringeda magi moregi karino suk chawba matum ju pothuraga maside ta thaban gi music tu tharaga imungsida magi no pidu set puraga thaban song haliban ataba mi oh mini kai budi yum thadok tu na chatki bani ne bungo karino haibse adudi ta da hoje kijiman hai ki bedo thaban song hai bedo dum hai ki bra ibungo thaban song hai kraban ngak leiradi thabal soidena songat na khoi lak pasigi khangkrabra khangdabra khangde thabal song hai badine song soi soira roidabani ibungo pana dum phai ne sir asidi sir ai ngak tang layeng jage sir gamai sir ai kuiroi sir ngak tang ai manung da layeng jage sir sir ga krino yamba ta da samuga krino wari sanar ga leiramo sir pare tada sigi photo jam tiang bi masi adon ubikiba suras ibungo sidi mi wang sawu malin he gari sidi sigi magi bike si sida magi tungda khami si chumme si gari sin aduga mi di amadu di masa yamna noi mi khara phulai nei ne mamai du helmet upani na in uhoda bani ne bungo tada monna mukti yang bi photos mi asi sina suras aduga adom na habiridina ibungo masidi natte boy bungo gari sidi chum sar khana wari sanaring ada amuk to sida taragi yengel ai taban jongodi jong kani hobi imagi sorat loidringa jai bu taban jong haisibo aine adagi matang sidina ai yum thadoga chatkine hajine yum thadoga I chatkine hajin ai chatkere chalora ai wakhan padage jongo taban jongo je jongo nangi nanakta leijamba rakesh ka sundor ga kadai chatkare te nakta leiramba rakesh ka sundor ga kadai chatkare jongle ai nang khopak ja kaninga se ai khopak ja kane ai jini krinom ta hangjage ba ma'am ngahak thaban chomagi marak sida ai interfere am ta taujage kana se kana police ne imagi case tu gi lak po ramani am to muthalo nangi kano dum to muthalo ba muthar ke chino kari matang hai ba se ni da thaban chomagi matang aduni da som da nangi ma so lai tabagi krino sorar phaw ba chonri nana yong sala ga nangi no pi da thaban chongan ba kri taw ba nang na ko parenga sidi nangi no pi ne thaban chong ma di nang na han ma kai uramani ko aduga nang na thaban chong ma di nangi no pi no uram dong mande adunga sidi krino nangi ma gi mi se sigi mata da khoi case silak ni to mango da ada krino pek thana lebe se krino ta samoso lai re go adu pare me ano wari nga sanari ngai da nang so nga se de gi di thaban chong ma gi lai na si phana na ba go thaban chong kadai no thaban chong sir ai di thaban chong hai te dai kadai di thaban chong ba ai hai thaban chong ba hai te tao yam thona thak yo go thao thak chong nang thaban chong da ba ya ra go 어제 그리 해보노 난기 나 낙다 해보도 종어 아치 종어 종어네 종어 그리 난 우세타 브라나 종어 해보노 종어 가라 부비로 무슨 아이 강몽 놈들이 망하니 자꾸 보는 밑도 아두기 마망되긴 있는 송칼레이지 그리 너 종어 그리 종어 낙다 레이람바 아이기 만낙다 레이람바 누피 낭수 여로라오 헤이 난 그리 누피 여비야로 종어 나치데 난 바자나 타반 종은 거니까 아시 이번 놈의 시대기 되는 타반도나 사나네 나나 타반다 행행 생마가 난 아동 아이네 빌라이까 한 거도 그러니까 종이라 하 종이라 살 시대기 해나 있다보니 살 그래 있다봐 나닝가도니 오네 수네 나닝가도니오
sir, ay haitaba, haitaba de, kari haitaba, si kana, sir, chongi sir, koi nare, maga ay ka koi nare, chong nare nati, kari no isay sibuk, ay doon sa grita na kami chale na mo, chale, kamdo ye, nahangay nang ningon na chongan mo do, chong ba nang sidagi, hayangay nang kang niya ba, Rina, talaw, ay zararoy Rina, Krino. Imagi sorat pa yaudri. Kero le kai mamang na na maside de Krino. Tabal yam na soning manatro. Nangi tabal gi haktak de ima do Krino. Ma pham na le ki ni hai. Adora dinang na Krino. Hey. Taban do song ne phajana song ne. Chong ke song ra na. Ha. Chong ke song ra. Sir. Ai ni taban de hai de je taban de seng bai. Kri hai chaba. Ma tung tau ke ra. Tau ke ra. Sir. Ai 감독이 능 나게 이건도 부부도 마시디는 라이노 와네 얘들아 정겨 이사이 전화 쟤는 강고 이사이도 아이 하잉이 아이 동전으로 사켜 아이기 이낙다 라이링아이 낭나 이낙다 종키바 아이기 이낙다 라이링아이 낭나 타발부 종키바 라케수 पंजररोय सुंदरसु पंजररोय राकेसु पंजररोय सुंदरसु पंजररोय नंग माग नंग कोइनरे हाइबदो आय मोहन हाइजररोय आयें kai ngok sen na khidro आयें kai nupi de dance ton gidro ai tawjaro sir ai tawjaro kari ge kari sir ai gamai yare am to listen 파그니 sir nang hayang kai tao rồi co sir ai tawjaro ai sukto he tawjaro rồi yare mo thakyo pani sir ngasi banu misidagidi ai imong asida yamna nungai na leirani sar koi chat kharga aingonda dance tau na kamlaks de yangbiu mana chaina kanmagi loina kham dana nawai mana haibada yakidaba mayamdo loina ingonda masidagi ne imado yum masida leiba ngamdabadagi farm house da chakkiban imado kanana karigidamuk thalibno haiba kangde imong asida chaningai thakningai sel thum kari imata wat mana yongau salaga ingonda nawai mana koige haibada yakidena 마기 뭐 그짤라면 뭐 뚱시다 마나 에이부 올리버니 마나 에이부 올리버 ngasi de kriso tawra roi dei chan ko ai ge phone number di se sida leire si ma di tonga na pai ro ko sigi number se 00 yaw ni ko 00 yaw di khara sathi bani nang ina bong leiri nge de ko kriso ki no ma sigi ma tung ma na thaban chong ma gi wa hai ra di ko ai ngo da dum phone toro ai ne gari ma thawra ga dum la ka ni aduga thabando ma awina dum songan gani ko kari so waro no gamai hoji wapam amalari sir kri wapam oibno sir aikoi suras ki manak de chatta biatri aduga thawdo sigi matang da achumba sengma do soidana khangani na khale yeah sir adudi sir sidadi kari so later aikoi clue ma kapang mi do tho matam da aikoi gi khutta soidana chalagani khal phagani sir adudi karino ina romanda matong manao di thaban chong ma gi thaba se hayeng ma khai di kam do ba sir ai thaban chong ba loina ai loin tok sari nang ngasi de gi di kaw na ka nang gi mana lei tab se nang na phat tab di gi lei tab ni hai ba se mayak se na khang abni nang na masida yu thak pa thak tab di de koi na thing ma di kari sung am banati ama ore ngasi de gi nang na icha no pi de yu tha ga nang na ni sa sa na da phu ba chai ba taw ba ta ra di ko nang na icha no pi da ama phu ba ga nang won da ai na kun pho ga ni icha no pi da nang na manga ra phu ra di kun manga di nang won da sa ma ra phu ga ni ko adu ga nang thaban chu sa ma ra song gan ga ni sir ai tok ja right mi lei bi bro imong sibo mi lei bi bro lei lengse biro som da som ai sana lupa khara sum yon jabagi laksya bani tek waheng le kaida
Sanagi dukan ama sum tokjabani jewelry gi adaida yungi mi lebibra yungi mi leragadi sana lupa khara sum utcharamge na tokjaba haujikse corona matungje posu yamna sittaba adaida poche yum changaga yonjarage na semata yangbiyuni sigi design sibo pambibra yaragadi yungi mi leragadi amukta kokthopiradi yam nungai waro bibiyadi aikhodi masi loba keno tokjadabani aikhodi gi lobibadi yagadra adusu yai songi kari polam sing lebibagi sanala pakharadi leba adu aikhoina wafam simatangdi kerolikai da khangan janingdaba karigino sanalopa yontokpabu kari tawi habagi nati sanalopa yolaga hek sai habadusu kerolikai de hek khanghaningdaba haitare aduna pochaisi sana kharabudi leidi leiba adu sum yontokjaningdana su leiramani masu thabuk sa thokre nga leirabudi lani do ai khara puthokjarake maman mathumdubu karimta khanbirun kaithel de yon maman do madhumang adum loina dum pijagani karimata lupa mata tajar as yam fareda aidi sel on thokning dana leiramani chap chanare ai puthokjarake ko sidang haktang lebiyo hoi phani kayam koidoi janon khara thuna puthoradi phani de ko silai to Sigima. Untung yang kreda sidi. Sidi mamandi smai to biro. Sigi sana sigi ona basi. Engonda loini yaujari. Adugi arumayang olaga sana gine. Mamal dukata bibi. Asamandi dum yaudra suyan. Oh yamna nungai re dudi. Loini mak lokjaba tare dudi. 송기시부 용기 미나 허레나모 나티 가나부터는 이해가다블 레이티 사나싱아시부 까다이디기 용기니 하이바부디 강이 아도 사나시 후란 비럭거디 나티고 까이노 하비시부 somna igi yum chisangaga sana yorgene sangi huran bagi mo harisibu Mr. Vipin nahaki game loy kari heba agi game loy di kari adongi game loy habadi adomna tawriba thabakse masigi matam loy re haijaba oh adudi somso pare imung asidagi somdi kanana kangadori aigi imung chisangaga mafam asida 송기 사나싱 시슈 아이는 오이바 다리니 헤이 아주 댕건다 떨어건 까리 떡지다 까는 이거도 쿠타라 이제 까나노나 아이 카링브라 난 아이 누피니 난 아이 우시다 보나도 헤이 타도네 깨는 떠시보 아야 타도 코테 콜레이테 까리 아이고 누피니 나나나 우시다 보나도 ai kanaro haibadu tak patare dana madam gamai krino madam krino chaptara thamna leidu bo madam gamai masini sana huran ba aduga ima ahan bigi mi hat ba madam krino madam number phone masila hana heta changsel ga leram su bo madam pono magado tayai na hairak bani suraj ki bike puduna bipin na chatki haibase Suraj ki machindagi aina khanki wafam asite aina harakodagi aina Suraj ki manakta chatkibani Suraj na wafam punamag asi mahakti khanglamde adubu nongma Suraj ka bipin ga loinana ima ahan bigi manakta makhoi chatki aduga ima ahan bina leitaba numit asida magi bike puduna helmet oblaga bipin na chakki haiba wafam ase Suraj na aingonda hairaki adubu wafam asidi ta samuna bike thoruk liba mi du Suraj nati atopa mi amani haibo wafam adu hairak padagi wafam ase tayai ningon da hairaki adudigi aina Suraj ki machin hanglaga bipin gi address asida
sana yonge haiduna sana khara puraga ina satkiban adubu sana leibagi mahutta sana yonge hairakibani mara leibanina mafam asida aikhoigi langda thubanidana as madam so hai grade ko sai ta hoiba krino khoi madam na hai basidi sai da as madam khachik ta ngai da madam gi hawa as adu di ngau da bani ne sir krino sir na tumina lai basibo gamai thank you tamba lotion mangam dan le ramba case asi nahaki mateng dagi tayai numit adu da issue mafam asida ima ahan bigi phibam ubada ai nungai kidi tayai da ino hai mata hairamdana mafam asidagi ai tumina chatki adubo case asigi matangda tayai na thijin ba yaba thijin ki thodok asigi matangda chingnaba yaba miyoi kya marum tayai na numidang engonda phone da wari sabad hairaki ai su khanfam khangkidi topom khangkidi thodok asibu kanana tawbu irangani haiduna ai su aduma phungbang na duna dumak leki adubo nungthil numidang wairamama Suresh ki marakta chatuna Suresh ki bag adu Suresh na taba topa kana thobagi haiduna aina Suresh ki marakta chatun hangki matam adudagi wafam sing asi mathang tholakibani yano phare tapa yamna nungai hojikti lengkhat pirone huran bagi tarani mapugi noma hojikti aseng wachu mapunama thokiba thododugi matangda wahang pahang laga matau karamna thoki karigi damakthano haibadudi custody manungda puraga khangadam sir adugi damakthadi krino nana ai lejare sir gangmai gi waten pizaraga seng loina thokadabani da huran ma haibasidi go kriso kana banati huran manang no hubadi no manang no hokibadi yai no made do mapugi dum tagani mana kri ima gum lebi do mana matau kram hat pa kri gi kam daw na mana hat ki ba sir wahang panglaga custody da nanai hona zarage sir gangmai chana batos Santos, sir. Mafam sa leba po sa ising asi. Loy na sil toksalo. Pagni sir. Adugo pumanong hangto. Siya loy na lupala ako humari heaven. Siya lebreng. Pagni sir. Sir. Sirang dalir me sir. Sir, pesas di yam sir. Kare di soy na season na rumani. Yeng batare. Gamay. Sir. Gari thona batokshi. Tampa. Sal sila odati. Hoy tayai. Askrino mi romance ti udah saya tahu gamai sir lakle inspector tayai lakle Thank you, sir. Welcome. Uthanaba, Kanbinaba. Hanana thakchari lanthuk ba inspector tayai saunga ga satre ka tara ka taruk suba tangkak ta biri ba punam mapu thakchari mayam mi se saunga ga taruk ana hai ga tawda soidok sojin nai tare nomaite malengambi sir wari matang suyam na nungsi aduga isay mayek su phajai na takpirappa tagachari isay maye ma yawgre thawan chong pai matang du dai tare adai matang du da khoisu som da piro loisal na suong ini ai tare hai bawung zen tu kumar ngasi gi wari si da piri ba message asi yam na phajaki na takpire kunjesori devi ima isa ngasi gi wari se yam na phajai tayagi satre ka tara ga taruk suba gangmai gi thabal yamna phajai isa walen makha ngaijari gangmai gi wari nungaina ramanan kai haino ramananda na haiga dawa okay
ꯊꯥꯕꯜ ꯁꯦ ꯐꯖꯩ ꯑꯅ ꯇꯥꯛꯄꯤꯔꯛꯏ ꯒꯥꯡꯃꯩꯅ ꯅꯩꯔꯤ ꯒꯥꯡꯃꯩꯅ ꯀꯟꯅ ꯑꯗꯨꯝ ꯁꯔ ꯔꯦꯅꯨ ꯇꯣꯏꯖꯝ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦ ꯁꯔ ꯒꯥꯡꯃꯩ ꯅꯨꯄꯥꯁꯤꯡ ꯂꯣꯏꯅ ꯇꯥꯍꯟꯖꯅꯤꯡꯉꯤ ꯇꯥꯛꯄꯤꯔꯛꯏ ꯉꯁꯤꯒꯤ ꯀꯣꯃꯦꯟ ꯇꯦꯟꯇꯛꯅ ꯄꯥꯖꯒꯦ ꯃꯇꯝ ꯌꯥꯁꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯋꯥꯍꯦꯡꯕꯝ ꯁꯨꯕꯤꯇꯥ ꯗꯦꯕꯤ ꯏꯃꯥ ꯏꯕꯦꯝꯍꯜ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨ ꯌꯥꯕꯤꯔꯛꯄ ꯁꯨꯁꯤꯂꯥ ꯑꯣꯀ꯭ꯔꯝ ꯏꯃꯥ ꯕꯤꯃꯣꯂꯥ ꯀꯣꯠꯁꯝ ꯑꯅꯟꯗꯤ ꯑꯣꯀ꯭ꯔꯝ ꯀꯃꯂꯥ ꯗꯦꯕꯤ ꯁꯅꯁꯝ ꯊꯥꯒꯠꯆꯔꯤ ꯁꯟꯖꯦꯝꯕꯝ ꯅꯟꯗꯅꯤ ꯊꯥꯒꯠꯆꯔꯤ ꯁꯣꯕꯤꯇꯥ ꯅꯧꯔꯦꯝꯕꯝ ꯊꯥꯒꯠꯆꯔꯤ यूट्यूब अमदी फेसबुक लेबीरिबसिंगना इंटरटेनमेंट प्रोग्राम गिदमक्ता नेक्स्ट पेज ला लाक्पियु हौजिकी ओइनदि मेकु खरदंग मयामदगी लापथोकसरी पुनमकपु खुरुमजरी Siri Siri Gorochandray Nama Siri Yungkaibam Sukumar Elias Inau Singh Sikong Sengmai Municipal Council gi Chairperson su oibirambana ma ke nuksi zarabai mung manung sagai natai maruma pang khwai punumapu thadok piramlaga haukiba tang kuntaruk tha taruk English singani kungamanga ingen gi nongma panbu sagol senumita Siri Guru gi kripa adagi besh olaga Sri Krishna gi khuyada Sudevi Manjuri Chaitanya Das saiba nam phangjaduna Vrindavan prapti oike loinana asti sanjay numit July gi tang ama English singani kungamanga ingen gi taruk ni panba leipapu punumita asti sanjay lokhucharaga lakliba tang mapan tha taret English singani kungamanga ingen gi tara mari ni panbu yum chakise numita surada din thokle numit asida laikhidrabagi atma santi gi damak ngamjaba hai lekharadang Sri Hari Sankirtan ga loinana Shri Shri Gaurachandra Mahaprabhu gi agrada ga chagadauri opalakhes the Brahman Vaishnav ahalaman imaiben iche isanamadi marumapang sagai natai khwai punamanga matam chana lingbirakuna harinam sarvan tawbiranaba Diamond TV Wahong Radio da paujenjari basing yongkhaibam ongbi Savitri Devi apopi yongkhaibam ongbi Tababi Devi loinabi yongkhaibam Nabukumar mayamba yongkhaibam Joy Kumar manaunupa yongkhaibam Sanjit Kumar manaunupa yongkhaibam Banker Singh machanupa yongkhaibam Robert Singh machanupa yongkhaibam Benuka Devi machanupi Tauram pareng ayuk pung nipan makhai bekatpa ayuk pung mapan Sankirtan hauba ayuk pung taramathoi makhai tauram loiba nongpok sengmai awang leikai Basista Katyayani